ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯐꯣꯔꯦꯟ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯕꯨ ꯑꯣꯏꯔꯣ ꯑꯃꯠꯇꯅ ꯅꯠꯈꯤꯗꯦꯕ ꯃꯇꯝꯗꯨꯗ ꯇꯥꯡ 3ꯗ ꯂꯥꯟ ꯊꯣꯛꯈ꯭ꯔꯦ ꯀꯣ ꯂꯥꯟ 3ꯗꯒꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯇꯥꯡ 23 ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯕꯨ ꯄꯨꯝꯅꯃꯛꯀꯤ ꯉꯥꯛ ꯁꯦꯟꯕꯤꯅꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯍꯨꯝꯐꯨ ꯊꯥꯈꯠꯈꯤꯕꯗ ꯃꯣꯏ MLA 10 ꯑꯃꯅ ꯇꯥꯜꯂꯛꯏꯅꯦꯕ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯄꯣꯠꯁꯤ ꯃꯀꯣꯛꯇꯒꯤ ꯀꯅꯥꯅ ꯂꯥꯟꯕꯅꯣ ꯍꯥꯏꯕꯁꯦ ꯁꯔꯀꯥꯔꯅ ꯗꯤꯐꯦꯟꯁ ꯇꯧꯒꯗꯕꯅꯦꯕ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯦꯁꯔ ꯒ꯭ꯔꯨꯞꯅꯤ ꯑꯩꯈꯣꯏꯗꯤ ꯑꯆꯨꯝ ꯑꯔꯥꯟꯗꯨ ꯌꯦꯡꯉꯀꯥꯟꯗ ꯄꯣꯠꯇꯣ ꯍꯥꯏꯕꯤꯌꯨ ꯇꯧꯕꯤꯌꯨ ꯍꯥꯏꯕꯩ ꯋꯥꯅꯦꯕ ꯇꯧꯒꯗꯕꯗꯤ ꯃꯣꯏꯅꯦꯕ ꯇꯥꯜꯂꯛꯏꯕ 10 ꯁꯦꯡꯅ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯗꯕꯜ ꯏꯟꯖꯤꯟ ꯁꯔꯀꯥꯔ ꯑꯣꯏꯔꯤꯕꯒꯤ ꯑꯩꯈꯣꯏ ꯁꯦꯟꯇꯔꯗꯁꯨ ꯐꯝꯃꯤ ꯁ꯭ꯇꯦꯠꯇꯁꯨ ꯐꯝꯃꯤꯀꯣ ꯃꯣꯏꯒꯤ ꯑꯣꯏꯅ ꯄꯥꯔꯇꯤꯒꯤꯁꯨ ꯃꯣꯏ 9 ꯑꯃꯁꯨ ꯌꯥꯔꯤ ꯁꯄꯣꯔꯇꯤꯡ ꯃꯣꯏ 3 ꯑꯃꯒꯅꯦꯕ ꯇꯧꯔꯤꯕꯁꯦꯀꯣ ꯁꯦꯡꯅ ꯍꯥꯏꯕꯗ ꯁꯔꯀꯥꯔꯁꯤꯕꯨ ꯄꯥꯟꯃꯤꯟꯅꯕ ꯃꯣꯏꯅꯅꯦꯕ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯀꯤꯔꯟꯅꯁꯨ ꯍꯥꯏꯈꯤꯗꯨꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯥꯒꯤ ꯆꯠꯅꯕꯤꯗꯣ ꯆꯠꯂꯒ ꯊꯕꯛ ꯇꯧ ꯍꯥꯏꯕꯅꯦꯕ ꯃꯤꯁꯦ ꯁꯦꯡꯅ ꯍꯥꯏꯕꯗ ꯅꯪ ꯅꯆꯥꯗꯨꯅ ꯅꯤꯡꯉꯥꯏꯗꯣ ꯁꯨꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯅꯕꯨ ꯑꯣꯏꯔꯣꯀꯣ ꯃꯥꯅ ꯁꯨꯝ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠꯇ ꯁꯨꯝ ꯍꯥꯏꯔꯒꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯕ ꯃꯊꯧ ꯇꯥꯗ꯭ꯔꯣ ꯅꯪ ꯈꯨꯄꯥꯡ ꯑꯣꯏꯁꯨ ꯁꯦꯠ ꯊꯥꯒꯅꯦꯕ ꯊꯥꯔꯣꯏꯗ꯭ꯔꯣ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯅ ꯃꯣꯏ ꯈꯨꯄꯥꯡ ꯊꯥꯔꯨꯁꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯂꯣꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯗꯣ ꯂꯧꯈꯠꯇꯅ ꯈꯪꯍꯟꯒꯗꯕ ꯄꯣꯠꯅꯦ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯈꯪꯍꯟꯗꯒꯩ ꯑꯗꯨꯝ ꯆꯠꯊꯍꯟꯗꯅ ꯂꯥꯛꯏꯁꯦ ꯀꯩꯒꯤꯅꯣꯕ ꯑꯗꯣ ꯑꯩꯈꯣꯏ ꯁꯔ ꯅꯁꯨ ꯍꯥꯏꯗꯨꯅꯤ ꯃꯥꯏꯀꯩ ꯃꯔꯤ ꯆꯪꯕꯒꯤ ꯄ꯭ꯂꯥꯟ ꯃꯣꯏ ꯀꯩꯝ ꯂꯩꯇꯦꯕ ꯃꯣꯏ ꯕꯔꯒꯦꯅꯤꯡ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯃꯣꯏꯅ ꯋꯥꯏ ꯑꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯊꯥꯡꯒꯠꯅꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯤꯒꯗꯕꯁꯦ ꯁ꯭ꯇꯦꯞ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯛꯏꯗꯨꯅꯤ ꯂꯥꯟ ꯑꯩꯈꯣꯏꯅ ꯍꯧꯔꯛꯄꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯂꯥꯟ ꯍꯧꯗꯕ ꯑꯗꯨ ꯂꯣ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕ ꯄꯣꯠꯇꯨꯁꯨ ꯑꯩꯈꯣꯏ ꯊꯥꯡꯒꯠꯂꯁꯤ ꯍꯌꯦꯡ ꯂꯣꯟꯅ ꯑꯆꯨꯝ ꯑꯔꯥꯟꯗꯣ ꯑꯗꯨꯝ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯒꯨꯝꯕꯗ ꯆꯠꯊꯕꯤꯌꯨ ꯄꯥꯏꯔꯤꯕ ꯈꯨꯜ ꯃꯣꯏ ꯑꯅꯤꯁꯦ ꯊꯥꯡꯗꯍꯜꯂꯣ ꯍꯥꯏꯕꯅꯦꯕ ꯄ꯭ꯔꯖꯥꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯁꯤꯅ ꯑꯗꯨꯒꯤ ꯄꯣꯠꯅꯤ ꯑꯇꯩ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯅ ꯌꯥꯝꯅ ꯁꯣꯟꯕꯒꯤ ꯄꯣꯠ ꯑꯃ ꯂꯩꯔꯦ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯔꯤꯁꯦ ꯁꯣꯟꯐꯝ ꯊꯣꯛꯇꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯑꯣꯏꯕꯒꯤ ꯃꯥꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯄꯣꯠꯇꯣ ꯀꯔꯤꯗꯧꯕꯒꯤ ꯐꯣꯂꯣ ꯇꯧꯗꯣꯏꯅꯣ ꯃꯗꯨ ꯀꯩꯗꯧꯕꯒꯤ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯁ꯭ꯇꯦꯠ ꯁꯦꯟꯇꯔꯅ ꯄꯨꯡꯇꯧꯗ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯍꯥꯔꯥꯁꯇ꯭ꯔꯁꯦ ꯀꯣꯡꯒ꯭ꯔꯦꯁꯅꯤ ꯄꯥꯜꯂꯤꯗꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯦꯟꯖꯟꯕ ꯉꯝꯗꯕꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯠꯇꯨꯒꯤ ꯄꯋꯥꯔ ꯑꯃꯗꯤ ꯃꯥ ꯌꯨꯁ ꯇꯧꯔꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯃꯣꯏꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯗꯤ ꯁꯔꯀꯥꯔ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕꯕꯨ ꯑꯗꯨꯝ ꯄꯥꯔꯇꯤ ꯃꯁꯦꯟꯅꯤꯅ ꯌꯥꯔꯤꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯣꯏ 45ꯁꯤꯅ ꯍꯥꯏꯒꯗꯕ ꯄꯣꯠꯅꯦ ꯍꯥꯏꯕ ꯁꯦꯟꯇꯔꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨꯗꯤ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯕ ꯋꯥꯅꯤ ꯀꯩꯁꯨ ꯌꯧꯕ ꯅꯠꯇꯦꯕ ꯃꯣꯏ 45ꯁꯤꯅ ꯃꯥꯟꯅꯔꯒ ꯁꯨꯃꯥꯏꯅ ꯊꯝꯕꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯦ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯄꯨꯊꯥꯡ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯒꯤ ꯄꯤꯕꯤꯔꯛꯄ ꯈꯣꯠꯄꯤꯔꯛꯄ ꯑꯣꯀꯦ ꯌꯥꯝ ꯊꯦꯡꯛꯁꯅꯤ ꯑꯗꯨꯕꯨ ꯃꯁꯤꯅ ꯁꯨꯝ ꯌꯥꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯂꯣꯏ ꯋꯥꯔꯦ ꯑꯩꯈꯣꯏꯗꯤ ꯐꯨꯔꯨꯞ 34ꯅ ꯄꯨꯜꯂꯒ ꯂꯩꯕ ꯂꯝꯅꯤ ꯃꯣꯏꯅ ꯍꯥꯏꯔꯛꯏ ꯄꯣꯠꯁꯦ ꯌꯥꯗꯦ ꯑꯗꯨꯅ ꯁꯤꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯃꯁꯦꯟꯒꯤ ꯑꯣꯏꯔꯁꯨ ꯄꯥꯔꯇꯤꯒꯤ ꯃꯣꯏꯒꯤ ꯅꯦꯁꯟ ꯐꯥꯁ ꯍꯥꯏꯕꯗꯣ ꯀꯔꯥꯏꯅꯣꯕ ꯑꯗꯨꯒꯤ ꯄꯣꯠ ꯃꯌꯥꯝꯗꯣ ꯁ꯭ꯇꯦꯞꯇꯣ ꯆꯪꯁꯤꯜꯂꯒ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯨꯁꯨ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯗꯤ ꯑꯗꯨ ꯇꯧꯗꯒꯩ ꯃꯣꯏꯅ ꯁꯤꯗꯩꯁꯤꯗ ꯂꯥꯛꯄ ꯔꯤꯂꯤꯐ ꯀꯦꯝꯗ ꯅꯪꯒꯤꯅ ꯀꯔꯣꯔ ꯑꯃꯁꯤꯅ ꯑꯗꯨꯒꯤ ꯆꯂꯥꯏꯔꯣ ꯑꯗꯨꯝꯕꯗꯣ ꯑꯣꯏꯅ ꯌꯦꯟꯅ ꯂꯩꯔꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯥꯏꯀꯩ ꯃꯔꯤꯁꯤꯗ ꯉꯁꯤ ꯌꯦꯡꯀꯨꯝꯕꯤꯒꯤ ꯑꯉꯥꯡ ꯑꯃ ꯊꯤ ꯈꯪꯗꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗ ꯀꯟꯐ꯭ꯌꯨꯁ ꯑꯣꯏꯔꯤꯅꯦꯕ ꯀꯔꯤꯅꯣ ꯃꯣꯏꯅ ꯇꯧꯔꯝꯕ ꯑꯉꯥꯡꯅ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯔ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯦ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯔ ꯆꯠꯈꯤꯕꯗꯣ ꯉꯁꯤ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯔꯦ ꯉꯔꯥꯡ ꯃꯃꯥꯗꯣ ꯀꯞꯄꯦ ꯑꯩꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯩꯈꯣꯏꯗꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯅꯤ나 ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯏꯆꯥ ꯈꯨꯗꯤꯡꯃꯛ ꯊꯣꯛꯂꯛꯄꯗ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯒꯤ ꯅꯍꯥꯟ ꯇ꯭ꯌꯨꯁꯟ ꯇꯧꯕꯗ ꯁꯛꯈꯪꯗꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯕꯒꯤ ꯑꯋꯥꯕꯁꯤ ꯂꯣꯏ ꯑꯣꯏꯔꯦꯕ ꯁꯛꯈꯪꯗꯕꯅ ꯑꯃꯨꯛꯁꯨ ꯂꯩꯔꯦ ꯑꯩꯅ ꯍꯥꯏꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯂꯩꯔꯕꯅꯤꯅ ꯁꯤ ꯀꯅꯥꯅ ꯁꯣꯜꯕ ꯇꯧꯒꯗꯣꯏꯅꯣ ꯍꯥꯏꯕꯗ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏꯕ ꯂꯩꯔꯤꯕ ꯐꯝꯃꯤꯕ ꯃꯣꯏ 45 ꯑꯗꯨꯒ ꯑꯣꯄꯣꯖꯤꯁꯟꯁꯨ ꯃꯣꯏꯁꯨ ꯂꯥꯎꯏ ꯑꯗꯨꯕꯨ MLMꯒꯤ ꯊꯧꯗꯥꯡꯗꯤ ꯃꯣꯏꯁꯨ ꯇꯧꯗꯦ ꯀꯝꯄ꯭ꯂꯦꯟꯒꯤꯗꯣ ꯃꯣꯏꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯁꯔꯅ ꯉꯁꯥꯏ ꯁꯔꯀꯤꯔꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏ 5ꯅꯁꯨ ꯑꯗꯨꯝ ꯊꯥꯕ ꯌꯥꯏꯑꯕ ꯊꯥꯔꯛꯄ ꯀꯥꯟꯗꯨꯗ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯄ꯭ꯔꯖꯥꯒ ꯃꯥꯟꯅꯔ ꯑꯩꯈꯣꯏꯗꯤ ꯁꯤꯐꯥꯎ ꯌꯧꯅ ꯁ꯭ꯇꯦꯞꯇꯨ ꯆꯪꯁꯤꯜꯂꯕꯅꯤ ꯑꯥꯗ ꯆꯠꯂꯨꯁꯦ ꯍꯥꯏꯕꯗꯣ ꯌꯥꯗ꯭ꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯦꯟꯁꯤ ꯇꯧꯔꯦ ꯑꯗꯨꯗ ꯃꯣꯏꯅ ꯀꯩꯝꯇ ꯂꯧꯗ꯭ꯔꯦ ꯍꯥꯏꯕꯗ ꯃꯣꯏꯅ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯄꯛꯀꯅꯦꯕ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯦ ꯃꯣꯏꯒꯤ ꯈꯟꯅꯕꯗꯨ ꯅꯠꯇꯦꯕ ꯅꯣꯏ ꯉꯔꯥꯡꯒꯤ ꯗꯤꯁꯀꯁꯟꯗꯒ ꯇꯧꯅꯔꯤ ꯄꯣꯠꯇꯣ ꯃꯗꯨ ꯌꯥꯝꯅ ꯍꯧꯖꯤꯛ ꯃꯇꯝ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯥꯝꯃꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯗꯅ ꯃꯥꯏꯀꯩ ꯃꯔꯤ ꯆꯠꯍꯟꯗꯒꯦ ꯀꯃꯥꯏꯅ ꯇꯧꯗꯅ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯁꯦ ꯍꯟꯖꯤꯜꯍꯟꯒꯗꯒꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯝꯒꯗꯕꯅꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯂꯣꯒꯤ ꯃꯊꯛꯇ ꯂꯩꯒꯦ ꯍꯥꯏꯕ ꯃꯣꯏꯗꯨꯗꯤ ꯀꯩꯒꯤꯗꯃꯛꯇ ꯉꯁꯤꯐꯥꯎ ꯐꯥꯕ ꯉꯝꯗ꯭ꯔꯤꯅꯣ ꯃꯣꯏꯗꯁꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣर्स ꯂꯩꯔꯤꯅꯤ ꯁ꯭ꯇꯦꯠ ꯐꯣर्स ꯂꯩꯔꯤꯅꯤ ꯃꯣꯏꯗꯤ ꯀꯩꯗꯧꯕꯩ ꯂꯧꯈꯠꯄ ꯉꯝꯅꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯩꯔꯤ ꯃꯣꯏ ꯀꯩꯅꯣ ꯂꯩꯔꯤꯅꯤ DC ꯂꯩꯔꯤꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯉꯁꯤꯐꯥꯎꯗ ꯍꯥꯏꯔꯛꯏꯕ ꯏꯔꯛꯏꯕ ꯇꯧꯔꯛꯏꯕ ꯈꯨꯗꯤꯡꯃꯛꯇꯣ ꯖꯞ ꯆꯥꯎꯈꯠꯂꯣꯕ ꯑꯗꯨꯝ ꯀꯥꯟꯗ ꯂꯝꯍꯣꯏꯗꯕ ꯅꯍꯥꯟ ꯀꯩꯁꯨ ꯅꯠꯇꯕ ꯑꯉꯥꯡ ꯃꯥꯂꯦꯝ ꯀꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯔꯥ ꯍꯦꯜꯂꯒ ꯇꯧꯕ ꯑꯩ ꯁꯤ ꯇꯧꯔꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯥꯒꯤꯗꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯄꯣꯠꯅꯦꯕ ꯃꯥꯅ ꯇꯧꯖꯩꯗꯣ ꯗꯤꯐ꯭ꯔꯦꯟꯁ ꯑꯅꯤꯗꯣ ꯌꯦꯡꯕꯤꯌꯣꯕ ꯃꯥꯒꯤꯅ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤꯅꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯣꯏ MLA 10ꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯑꯔꯥꯟꯕꯅꯤ ꯃꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯦꯕ ꯑꯗꯨꯗꯅ ꯉꯁꯤ ꯖꯦꯜ ꯊꯥꯖꯤꯜꯂꯦꯕ ꯁꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯁꯔꯀꯥꯔ ꯅꯨꯡꯁꯤꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯀꯩꯁꯨ ꯅꯠꯇꯕ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯨꯕꯅꯤ ꯈꯣꯠꯄꯤꯔꯨꯅꯤ ꯇꯧꯕ ꯑꯉꯥꯡ ꯈꯔꯁꯨ ꯑꯗꯨꯝ ꯐꯥꯔꯒ ꯂꯩꯔꯤ
ꯑꯩꯅ ꯍꯥꯏꯁꯤ ꯉꯁꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯇꯥꯃꯛꯏꯕ ꯁꯦꯄꯔꯦꯠ ꯇꯥꯜꯂꯛꯏꯕ ꯃꯣꯏꯒꯤ ꯁꯥꯏꯟ ꯃꯣꯏꯒꯤ ꯁꯤꯒꯅꯦꯆꯔ ꯇꯧꯗꯅ ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯗꯨꯒꯤꯗꯤ ꯉꯁꯤ ꯀꯩꯗꯧꯔꯒꯦꯕ ꯃꯣꯏꯅ ꯃꯊꯛ ꯊꯝꯕ ꯍꯦꯛꯇ ꯌꯥꯕ꯭ꯔꯥꯅꯦ ꯑꯗꯨꯅꯅꯦꯕ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯥꯎꯗꯅ ꯃꯌꯥꯝꯅ ꯍꯥꯏꯔꯤꯗꯣ ꯁꯔꯀꯥꯔꯁꯦ ꯀꯩꯅꯣ ꯂꯣꯁꯦ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇꯗ ꯂꯩꯕ꯭ꯔꯥ ꯚꯤꯂꯦꯖꯇ ꯂꯩꯕ꯭ꯔꯥ ꯍꯤꯜꯗꯗꯤ ꯂꯩꯇꯕ꯭ꯔꯥ ꯀꯥꯏꯅ ꯀꯣꯏꯁꯟ ꯍꯪꯉꯛꯏ ꯃꯌꯥꯝꯗꯣ ꯑꯗꯨ ꯍꯪꯍꯟꯗꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯊꯧꯗꯥꯡꯗꯣ ꯆꯞ ꯃꯥꯟꯅꯅ ꯐꯨꯔꯨꯞ 34ꯁꯦ ꯑꯩꯒꯤꯅꯤ ꯃꯥꯏꯀꯩꯁꯦ ꯅꯪ ꯉꯥꯛꯑꯣ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯌꯥꯝꯅ ꯃꯃꯥꯡ ꯊꯥꯎ ꯑꯩꯒꯤ ꯂꯩꯔꯤꯕ 45 ꯑꯩꯈꯣꯏ ꯆꯪꯉꯒ ꯂꯝꯗꯣ ꯁꯦꯝ ꯁꯥꯅꯕ ꯌꯦꯡꯁꯜꯂꯨꯁꯤ ꯍꯥꯏꯕ ꯃꯥ ꯑꯗꯨꯒꯤ ꯁ꯭ꯇꯦꯞꯀꯗꯣ ꯂꯧꯈꯠꯂꯣꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯂꯤꯗꯔꯅꯦ ꯍꯥꯏꯒꯦꯕ ꯁ꯭ꯋꯥꯏꯗ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯈꯔꯁꯤꯗ ꯑꯩꯈꯣꯏꯗ ꯇꯧ ꯂꯩꯔꯒ ꯂꯤꯗꯔꯅꯦ ꯍꯥꯏꯕꯗꯨꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯁꯨ ꯄꯦꯜꯂꯛꯇꯔꯦꯕ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯣꯔꯦꯗ ꯆꯪꯁꯜꯂꯣꯕ ꯃꯌꯥꯝꯗꯣ ꯉꯥꯡꯉꯒ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ 60 ꯑꯕꯞꯅꯤꯗꯅ ꯑꯗꯨ ꯃꯌꯥꯝꯗꯣ ꯊꯥꯖꯜꯂꯣ ꯃꯥꯏꯀꯩ ꯑꯃꯇꯁꯨ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗꯣ ꯊꯝꯕꯤꯔꯒ ꯑꯗꯨꯗ ꯈꯪꯉꯛꯀꯗꯕꯅꯦꯕ ꯑꯗꯨꯗ ꯂꯝ ꯍꯦꯜꯂꯛꯄꯗꯣ ꯑꯃꯅꯕꯨ ꯍꯦꯜꯂꯣ ꯃꯗꯨꯗ ꯊꯦꯡꯅꯔꯒ ꯃꯣꯏ ꯀꯥꯊꯠꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯦꯕ ꯁꯨꯛꯇꯧꯗꯤ ꯇꯧꯗꯅ ꯃꯥꯏꯀꯩ ꯃꯔꯤ ꯐꯨꯜꯂ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯋꯥꯔꯤ ꯁꯦꯟꯇꯔ ꯁ꯭ꯇꯦꯠꯀꯤꯁꯨ ꯃꯊꯧ ꯇꯥꯡ ꯇꯧꯕ ꯌꯥꯕ ꯌꯥꯝ ꯂꯩꯅ ꯑꯗꯨꯏꯗꯨꯗ ꯁꯦꯟꯇꯔꯅ ꯀꯩꯒꯨꯝꯕ ꯅꯪ ꯇꯧꯕ ꯌꯥꯔꯝꯃꯤꯅꯦꯁꯦ CM ꯍꯥꯏꯔꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯤꯐꯦꯟꯁ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯂꯩꯔꯦꯕ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯁꯣꯒꯨꯝꯕꯁꯦ ꯇꯧ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯂꯦꯞꯀꯦꯕ ꯄꯥꯅꯤꯡꯕ ꯁꯔꯀꯥꯔ ꯄꯥꯜꯂꯣꯕ ꯑꯣꯏꯔꯤꯕ ꯄꯣꯠꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯩꯈꯣꯏꯗꯤ ꯄꯦꯟꯗꯕꯅꯤ ꯍꯧꯖꯤꯛ ꯃꯣꯏꯅ ꯇꯥꯔꯨꯕꯒꯤ ꯃꯣꯏꯗ ꯉꯥꯡꯕꯩ ꯋꯥꯅꯦꯕ ꯁꯤꯗꯩꯁꯦ NPPꯅ ꯇꯥꯔꯝꯃꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯉꯥꯡꯒꯅꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯀꯟꯁꯦ ꯍꯥꯏꯕꯩ ꯋꯥꯅꯦ ꯍꯧꯖꯤꯛ ꯖꯤꯔꯤ ꯀꯔꯤꯅꯣ ꯑꯣꯏꯔꯤꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯍꯜꯂꯤꯅꯣꯕ ꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯨ ꯏꯀꯣꯅꯣꯃꯤ ꯕꯪꯉꯩ ꯄꯨꯔꯥ ꯗꯥꯎꯟ ꯑꯣꯏꯔꯦ ꯈꯥꯃꯦꯟꯁꯤ ꯂꯨꯄꯥ 100 ꯄꯤꯁꯜꯂꯛꯑꯦ ꯌꯦꯡꯉꯨ ꯁꯤ ꯊꯕꯛ ꯊꯣꯛ ꯇꯧꯖꯒꯗꯕ ꯈꯣꯠꯀꯗꯕ ꯃꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯗ ꯍꯣꯀꯔꯃꯛꯇ ꯐꯪꯉꯦ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯨꯖꯕꯒꯤ 10,000 ꯂꯥꯛꯑꯝꯕ ꯄꯦꯗꯣ ꯃꯥ 5,000 ꯍꯟꯊꯔꯝꯅꯤ ꯑꯗꯨꯅ ꯏꯃꯨꯡꯗꯣ ꯃꯦꯅꯦꯖꯃꯦꯟ ꯇꯧꯕꯗ ꯑꯗꯨꯗꯤ ꯍꯨꯔꯥꯜꯂꯣꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯛ ꯇꯥꯕꯅꯦꯕ ꯑꯩꯈꯣꯏꯁꯨ ꯉꯥꯏꯔꯦ ꯈꯔ 10,000 ꯌꯨꯁ ꯇꯧꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯐꯪꯉꯛꯇ꯭ꯔꯒꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯄ ꯇꯥꯕꯅꯦꯕ ꯂꯥꯟꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯀꯅꯦꯕ ꯁꯤꯗꯩꯁꯤꯗ ꯗꯣꯅꯦꯁꯟ ꯑꯗꯨ ꯑꯗꯥ ꯇꯧꯅꯩ ꯁꯤꯒꯤꯁꯨ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯑꯗꯨꯝ ꯂꯩ ꯑꯩꯈꯣꯏ ꯀ꯭ꯔꯥꯏꯁꯤꯁꯁꯦ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯊꯣꯛꯍꯟꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯝꯄꯥꯛꯁꯤꯗ ꯑꯣꯏꯔꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯃꯌꯥꯝꯁꯦ ꯑꯩꯗꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯦ ꯍꯥꯏꯕꯗ ꯁꯔꯀꯥꯔꯅꯅꯦ ꯍꯥꯏꯅꯦꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯁꯨ ꯀꯨꯀꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤꯅꯦꯕ ꯃꯔꯝꯗꯤ ꯃꯣꯏꯅ MLA ꯇꯔꯥꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯉꯁꯤ ꯃꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯐꯟ ꯐꯪꯐꯝ ꯊꯣꯛꯄ ꯃꯣꯏ ꯇꯣꯂꯣꯞ ꯐꯪꯉ ꯂꯩꯍꯟꯕꯅꯤꯅ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯅꯠꯇ꯭ꯔꯣ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤꯁꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯇꯥꯜꯂꯛꯏꯕ ꯑꯗꯒꯤ ꯁ꯭ꯇꯦꯠꯇ ꯀꯩꯅꯣ ꯁꯦꯄꯔꯦꯠ ꯇꯥꯜꯂꯛꯏꯕ ꯄꯣꯠꯇꯨꯗ ꯉꯁꯤ ꯑꯗꯨ ꯄꯤꯁꯜꯂꯒ ꯑꯗꯨꯝ ꯇꯧꯍꯜꯂꯛꯏꯑꯕ ꯊꯤꯡꯖꯟꯕ ꯑꯃ ꯊꯝꯒꯗꯕꯅꯦꯕ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩꯒꯤ ꯆꯥꯗꯨꯅ ꯂꯝ ꯍꯦꯟꯖꯕ ꯑꯣꯏꯔꯣ ꯄꯥꯏꯔꯣꯏꯗꯕꯗ ꯁꯨꯝ ꯍꯥꯏꯔꯛ ꯇꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯆꯩꯗ ꯑꯣꯏꯔꯁꯨ ꯀꯜꯂꯣ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯎꯁꯤꯠꯇꯅ ꯁꯨꯝ ꯂꯩꯍꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣꯕ ꯑꯩꯈꯣꯏꯕꯨ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯍꯧꯔꯤꯕ 95ꯁꯤ ꯀꯔꯤ ꯂꯥꯜꯂꯨꯔꯒꯦ ꯀꯔꯤ ꯍꯨꯔꯥꯜꯂꯨꯔꯒꯦ ꯍꯪꯉꯛꯏꯕ ꯃꯣꯏꯗ ꯍꯪꯒꯠꯂꯛꯏꯁꯦ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯅꯅꯦ ꯃꯣꯏ ꯇꯧꯔꯤꯁꯦ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯝꯇ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯨꯗ꯭ꯔꯒꯕꯨ ꯑꯩꯅ CM ꯑꯃ ꯑꯣꯏꯔꯒ ꯑꯩ ꯔꯨꯜꯁꯤ ꯀꯩꯗꯧꯕꯒꯤ ꯉꯥꯛ ꯉꯝꯃꯣꯏꯗꯣꯏꯅꯣꯅꯦ ꯃꯤꯅꯤꯁꯇꯔ ꯃꯣꯏꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯣꯏ 9ꯗꯨꯃꯁꯨ ꯀꯩꯗꯧ ꯂꯩꯒꯦꯕ 2ꯗꯨꯃ ꯆꯠꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯃꯥ ꯁꯦꯝꯗꯣ ꯂꯩꯖꯈ꯭ꯔꯦ ꯍꯣꯝꯁꯨ ꯄꯥꯏꯔꯤ ꯃꯥꯅꯀꯣ ꯑꯗꯨ ꯃꯣꯏ 9 ꯑꯃꯁꯨ ꯉꯥꯏꯔꯦꯕ ꯃꯣꯏꯒꯤ ꯐꯟ ꯂꯧꯔꯝꯗꯥꯏꯗꯗꯤ ꯐꯝꯃꯨꯅꯦꯕ ꯃꯅꯥꯛꯇ ꯑꯗꯣꯂꯣꯝꯗ ꯂꯣꯏ ꯆꯠ ꯂꯩꯔꯦꯕ ꯃꯣꯏꯁꯦ ꯄ꯭ꯔꯖꯥ ꯅꯨꯡꯁꯤꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯣꯄꯣꯖꯤꯁꯟꯒꯤ 5 ꯑꯣꯏꯔꯣ ꯔꯨꯂꯤꯡꯒꯤ 45 ꯑꯣꯏꯔో ꯄ꯭ꯔꯖꯥ ꯑꯝꯇ ꯅꯨꯡꯁꯤꯗꯦꯕ ꯍꯧꯖꯤꯛ ꯑꯗꯨ ꯐꯠꯇꯦ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯃꯣꯏꯕꯨ ꯀꯅꯥꯅ ꯊꯥꯒꯠꯈꯤꯕꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯅꯠꯇ꯭ꯔꯣ ꯋꯥꯔꯤꯕ ꯉꯁꯤ ꯁꯤꯔꯤꯕ ꯂꯥꯎꯔꯤꯕ ꯀꯞꯄꯤꯕ ꯇꯧꯔꯤꯕ ꯃꯆꯥ ꯃꯥꯡꯈꯤꯕ ꯀꯞꯄꯤꯕ ꯃꯃꯥ ꯀꯞꯄꯤꯕ ꯃꯌꯥꯝꯁꯤꯅ ꯊꯥꯒꯠꯂꯒ ꯃꯣꯏ ꯐꯝꯍꯟꯈꯤꯕ ꯅꯠꯇ꯭ꯔꯕ ꯁꯤꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯁꯤ ꯀꯅꯥꯅ ꯇꯧꯒꯗꯕ ꯃꯣꯏꯅ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯉꯥꯡꯗꯣ ꯃꯥꯡꯈꯤꯕꯗꯣ ꯅꯨꯃꯤꯠ 5ꯅꯤ ꯐꯥꯕꯗꯣ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯁꯤꯗ ꯀꯔꯤꯒꯤ ꯊꯤꯕ ꯉꯝꯗ꯭ꯔꯤꯒꯦꯕ ꯑꯗꯨ ꯊꯤꯗꯣꯛꯐꯝ ꯊꯣꯛꯇ꯭ꯔꯥ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗꯤ ꯏꯆꯝ ꯆꯝꯕ ꯉꯥꯛꯇꯅꯤ ꯀꯩꯝ ꯈꯪꯄꯣꯠꯇꯦ ꯃꯣꯏꯅ ꯃꯅꯨꯡꯗ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣই ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯤ ꯈꯪꯖꯕꯁꯨ ꯅꯠꯇꯦ ꯃꯣꯏꯗꯤ ꯍꯥꯟꯅ ꯂꯣꯏꯅꯃꯛ ꯈꯪꯉꯕ ꯉꯥꯛꯇꯅꯦꯕ ꯃꯣꯏ ꯄꯣꯂꯤꯇꯤꯛꯁ ꯑꯍꯥꯟꯕ ꯄꯥꯜꯂꯟꯒꯦꯔꯥ ꯍꯧꯖꯤꯛ ꯄꯥꯟꯒꯦꯔꯥ ꯂꯣꯏꯅꯃꯛꯗꯤ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯄ꯭ꯔꯖꯥꯗ ꯀꯔꯤ ꯏꯐꯦꯛ ꯂꯥꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯕ ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯩꯅ ꯇꯧꯅꯤꯡꯉꯦꯅ ꯕꯛ ꯇꯧ ꯌꯥꯄꯣꯠꯇꯦꯕ ꯁꯦꯟꯇꯔꯅ ꯇꯁꯦꯡꯅ ꯌꯥꯔꯒ ꯇꯧꯈꯤꯕ ꯃꯥꯒꯤ ꯊꯕꯛꯇꯣ ꯑꯣꯏꯕ ꯇꯥꯔꯒꯅ ꯁꯦꯟꯇꯔꯅ ꯄꯨꯂꯞ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯗ꯭ꯔꯤꯅ ꯀꯩꯒꯤꯅꯣꯕ ꯉꯁꯤ ꯗꯤꯐ꯭ꯔꯦꯟꯁ ꯁꯨꯝ ꯑꯣꯏꯔꯛꯏꯁꯤꯅ ꯀꯩꯒꯤꯅꯣꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯄꯦꯟꯗꯕꯅꯤꯅ ꯑꯗꯨꯝ ꯍꯥꯏꯒꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯕꯕꯨꯗꯤ ꯃꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯄꯣꯠꯁꯤꯅꯤ ꯑꯩꯈꯣꯏ ꯏꯃꯥꯏ ꯃꯩꯔꯥꯗꯤ ꯁꯦꯡꯅ ꯃꯃꯥꯡꯗꯒꯤꯁꯨ MLA ꯇꯔꯥꯁꯦ ꯑꯗꯨꯝ ꯄꯥꯕꯨꯡꯖꯣꯏꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯝ ꯆꯪꯁꯤꯜꯂꯒꯁꯨ ꯂꯥꯛꯄꯅꯦ ꯑꯗꯨ ꯃꯣꯏ ꯀꯩꯅꯣꯁꯨ ꯍꯣꯡꯅꯈ꯭ꯔꯦꯀꯣ ꯄ꯭ꯔꯤꯚꯤꯂꯦꯖ ꯑꯦꯟ ꯏꯊꯤꯛ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟꯗꯨꯁꯨ ꯍꯥꯟꯅ ꯐꯝꯃꯝꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯍꯣꯡꯉꯒ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯄꯥꯏꯔꯦꯅ ꯇꯧꯕꯅꯦ MLA ꯑꯃꯅ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯪꯁꯤꯟꯅꯤꯡꯉꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯁꯤ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯄꯣꯛꯄꯗ ꯌꯥꯎꯔꯛꯄ ꯄꯣꯠꯅꯤ ꯀꯩꯅꯣ ꯁꯤꯒꯤ ꯍꯥꯏꯔꯛꯄꯗ ꯃꯣꯏꯅ ꯍꯥꯠꯀꯦ ꯈꯜꯂꯒꯁꯨ
ꯑꯗꯨ ꯏꯁꯣꯔ ꯑꯃꯗꯤ ꯂꯩꯔꯤꯗꯅ ꯍꯌꯦꯡ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯗꯗꯤ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯁꯨꯃꯥꯏꯅ ꯉꯥꯡ ꯁꯧꯕꯗ ꯍꯥꯠꯇꯣꯛꯀꯅꯤ ꯅꯣꯡꯃꯩ ꯀꯥꯞꯁꯟꯅꯤ ꯈꯜꯂꯒꯗꯤ ꯚꯣꯝ ꯊꯝꯃꯅꯤ ꯈꯜꯂꯒꯗꯤ ꯃꯣꯏ ꯂꯥꯛꯏꯕ ꯃꯣꯏꯒꯤꯁꯨ ꯃꯆꯥ ꯃꯁꯨ ꯑꯃꯗꯤ ꯂꯥꯛꯀꯅꯦꯕ ꯃꯣꯏꯁꯨ ꯐꯦꯃꯤꯂꯤ ꯄꯔꯤꯕꯥꯔ ꯑꯃꯗꯤ ꯂꯥꯛꯀꯅꯦꯕ ꯃꯗꯨꯗ ꯑꯗꯨꯝ ꯏꯁꯣꯔꯅ ꯑꯗꯨꯝ ꯃꯣꯏꯒꯤꯁꯨ ꯔꯦꯁꯄꯣꯟ ꯑꯗꯨꯝ ꯄꯤꯖꯅꯤ ꯀꯩꯅꯣ ꯀꯤꯔꯛꯇꯔꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯍꯧꯖꯤꯛ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯏꯃꯥꯏ ꯃꯩꯔꯥ ꯈꯟꯖꯜꯂꯛꯑꯦꯕ ꯂꯤꯒꯜꯗ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯅꯤꯅ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯍꯥꯟꯅꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯅꯨꯃꯤꯠ 5ꯅꯤ ꯑꯣꯏꯔꯣ 3ꯅꯤ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯇꯨꯝꯗꯅ ꯆꯥꯗꯅ ꯁꯤꯔꯤꯟ ꯐꯣꯔꯇꯦꯁ ꯑꯃꯗꯤ ꯇꯧꯔꯝꯈꯤꯅꯤ ꯑꯗꯨꯗ ꯌꯥꯔꯛꯇꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯂꯤꯒꯜꯒꯤ ꯊꯣꯡꯗꯣ ꯆꯪꯅꯅꯦꯕ CM ꯑꯣꯏꯒꯦꯔꯥ ꯀꯩꯅꯣ ꯁ꯭ꯄꯤꯀꯔ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯦꯅꯤꯊꯤꯡ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯣꯕ ꯉꯝꯃꯛꯇꯔꯦꯕ ꯏꯆꯥꯁꯤꯡ ꯃꯌꯥꯝ ꯃꯥꯡꯖꯔꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯃꯨꯛꯇ ꯂꯩꯕ ꯃꯇꯝ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯁꯤꯁꯨ ꯁꯤꯗꯩꯁꯤꯗ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡ ꯈꯥꯏꯗꯣꯛꯇꯕꯤꯗ ꯍꯧꯖꯤꯛ ꯏꯔꯩꯕꯥꯛꯁꯦ ꯍꯥꯟꯅ ꯀꯟꯕ ꯃꯊꯧꯅꯤ ꯃꯥꯏꯀꯩ ꯃꯔꯤ ꯆꯠꯍꯟꯕꯁꯨ ꯃꯊꯧꯅꯤ ꯁꯔꯀꯥꯔꯅ ꯇꯧꯗ꯭ꯔꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯑꯣꯏꯕ ꯃꯊꯧ ꯇꯥꯗ꯭ꯔꯣ ꯑꯗꯨꯁꯨ ꯑꯝꯇ ꯇꯥꯟꯅꯗ꯭ꯔꯦꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯌꯥꯝꯅ ꯂꯨꯕ ꯄꯣꯠꯇ ꯂꯩꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯁꯤꯅꯤ ꯏꯔꯝꯗꯝ ꯍꯥꯟꯅ ꯀꯟꯁꯤ ꯃꯥꯏꯀꯩ ꯃꯔꯤ ꯆꯠꯍꯟꯁꯤ ꯁꯔꯀꯥꯔꯅ ꯑꯐꯕꯕꯨ ꯇꯧꯔꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯉꯒ ꯇꯨꯡ ꯏꯟꯅꯅꯤ ꯍꯥꯏꯕ ꯄꯣꯠꯅꯦꯕ ꯇꯥꯟꯅꯔ ꯇꯧꯁꯦ ꯑꯗꯣ ꯄꯤꯐꯝ ꯊꯣꯛꯄꯗꯨꯗꯤ ꯈꯔ ꯄꯤꯔꯣ ꯀꯨꯀꯤꯁꯦ ꯍꯦꯃꯟꯈ꯭ꯔꯦꯕ ꯉꯁꯤꯐꯥꯎꯗ ꯍꯦꯟꯃꯜꯂꯛꯏꯁꯦ ꯊꯥ 13 ꯃꯣꯏꯅꯗꯅ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯉꯁꯤꯕꯨ ꯍꯦꯜꯂꯛꯏ ꯃꯌꯥꯝꯁꯦ ꯃꯣꯏ ꯅꯨꯄꯤꯒꯅ ꯂꯝꯕꯤ ꯊꯤꯡꯕꯗꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯏꯃꯥ ꯏꯕꯦꯜꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯇꯤꯌꯥꯔ ꯒ꯭ꯌꯥꯁꯅ ꯑꯗꯨꯝ ꯄꯥꯎꯈꯨꯝ ꯄꯤꯅꯤ ꯑꯗꯨꯗꯤ ꯄꯦꯜꯂꯛꯇꯕ ꯅꯠꯇ꯭ꯔꯣ ꯄꯦꯜꯂꯛꯇꯕꯁꯦ ꯑꯗꯨꯝ ꯑꯉꯥꯡ ꯅꯨꯄꯤ ꯑꯗꯨꯝ ꯄꯦꯜꯂꯛꯇꯕ ꯁꯨꯝ ꯊꯣꯛꯂꯛꯄ ꯍꯦꯜꯂꯛꯑꯅꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯟꯇ꯭ꯔꯣꯜꯒꯤ ꯋꯥꯡꯃꯗ ꯆꯠꯂꯛꯑꯅꯦꯕ ꯍꯧꯖꯤꯛ ꯈꯔ ꯏꯪꯊꯔꯤ ꯍꯥꯏꯉꯥꯏꯁꯤꯗ ꯃꯣꯏ ꯆꯪꯁꯤꯜꯂꯣꯅ ꯃꯣꯏꯗꯣ ꯊꯧꯖꯜꯂꯨꯔꯣ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯇꯣ ꯉꯥꯛꯍꯜꯂꯣ ꯀꯔꯝꯕ ꯆꯪꯕ ꯌꯥꯏ ꯃꯣꯏ MLA ꯑꯗꯨꯝ ꯃꯤꯅꯤꯁꯇꯔ ꯄꯨꯂꯞꯅ ꯊꯧꯖꯜꯂꯨꯁꯨ ꯌꯥꯏ ꯀꯩꯅꯣ ꯅꯥꯒꯥꯒꯤ ꯌꯥꯎꯔꯤ ꯃꯩꯇꯩ ꯄꯥꯡꯒꯜꯒꯤ ꯌꯥꯎꯔꯤ ꯄꯨꯂꯞ ꯑꯗꯨꯝ ꯆꯪꯕ ꯌꯥꯏ ꯀꯩꯅꯣ ꯆꯪꯉꯒ ꯁꯣꯂꯨꯁꯟ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯦꯕ ꯑꯗꯨꯅ ꯇꯧꯕ ꯃꯤꯗꯣ ꯀꯥꯏꯋꯣꯕ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝꯕꯒꯤ ꯁꯛꯇꯤ ꯑꯝꯇ ꯂꯩꯇꯦꯕ ꯃꯣꯏꯗꯤ ꯁꯦꯟꯇꯔꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯦꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯆꯤꯡꯊꯣꯛꯀꯤ ꯋꯥꯅꯤ ꯁꯦꯟꯇꯔꯁꯨ ꯁꯦꯡꯅ ꯍꯥꯏꯕꯗ ꯅꯣꯏꯗꯤ ꯑꯥꯔꯇꯤꯀꯜ 355 ꯀꯩꯅꯣ ꯇꯧꯔ ꯁꯔꯀꯥꯔ ꯄꯥꯜꯂꯤꯗꯨꯗꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯌꯦꯡ ꯀꯔꯤ ꯍꯥꯏꯔꯨꯗꯣꯔꯤꯒꯦꯕ ꯁꯦꯟꯇꯔꯗ ꯂꯥꯁ ꯑꯩꯈꯣꯏꯗ ꯂꯣꯏ ꯕ꯭ꯂꯦꯝꯅꯦꯕ ꯇꯧꯔꯛꯇꯣꯏꯁꯦ ꯑꯃꯤꯁꯥꯅ ꯄꯤꯔꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯃꯌꯥꯝꯗꯨ ꯌꯦꯡꯉꯣꯗꯅ ꯑꯗꯨꯅ ꯑꯗꯨꯝ ꯂꯣꯖꯤꯛ ꯑꯣꯏꯔꯣꯕ ꯃꯥꯅ ꯉꯁꯤꯐꯥꯎꯗ ꯁꯦꯟꯇꯔꯗ ꯐꯝꯕ ꯍꯣꯝꯅꯤꯀꯣ ꯃꯥꯅ ꯄꯥꯏꯔꯤꯗꯣ ꯑꯗꯣ ꯃꯥꯅ ꯉꯁꯤꯐꯥꯎꯗ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯕꯁꯦ ꯀꯩ ꯑꯆꯨꯝꯕ ꯌꯥꯎꯈ꯭ꯔꯒꯦ 15 ꯗꯦꯖꯀꯤ ꯃꯇꯨꯡꯗ ꯂꯥꯛꯀꯅꯤ ꯀꯩ ꯂꯥꯛꯈꯤ ꯒꯣꯚꯔꯅꯔꯅ ꯆꯠꯂꯒ ꯃꯣꯏ ꯑꯥꯗ ꯀꯦꯕꯤꯅꯦꯠ ꯐꯝꯃꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯣ ꯂꯣꯏꯔ ꯂꯥꯛꯀꯅꯤ ꯀꯩ ꯂꯥꯛꯏ ꯂꯣꯏꯅ ꯃꯌꯥꯝ ꯑꯃ ꯂꯩꯅꯤ ꯒꯣꯚꯔꯅꯔ ꯈꯔ ꯆꯨꯝꯖꯔꯛꯄ ꯄꯣꯠ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯈꯪꯉꯛꯄꯗꯨꯅ ꯐꯠ ꯂꯥꯎꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯍꯟꯈꯤꯁꯤꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯃꯩ ꯑꯁꯨꯛ ꯌꯥꯝ ꯆꯥꯛꯄꯁꯦ ꯒꯣꯚꯔꯅꯔꯐꯥꯎ ꯂꯩꯕ ꯅꯠꯇ꯭ꯔꯤꯕ ꯍꯧꯖꯤꯛꯁꯦ ꯃꯌꯥꯝꯅ ꯈꯔ ꯒꯣꯚꯔꯅꯔ ꯊꯣꯝꯖꯤꯜꯂꯦ ꯍꯥꯏꯕꯗꯨꯗꯒꯤ ꯒꯣꯚꯔꯅꯔ ꯂꯥꯞꯅ ꯊꯥꯡꯗꯣꯛꯈ꯭ꯔꯦꯕ ꯑꯃꯅ ꯆꯪꯉꯒꯁꯨ ꯒꯣꯚꯔꯅꯔꯗ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯒꯣꯚꯔꯅꯔꯐꯥꯎꯗ ꯑꯋꯥꯏꯕ ꯒꯣꯚꯔꯅꯔ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦꯕ ꯍꯧꯖꯤꯛꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯏꯁꯥꯅ ꯈꯪꯅꯕ ꯃꯊꯧ ꯇꯥꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯔో ꯑꯃꯕꯨ ꯑꯣꯏꯔꯣ ꯆꯤꯡꯈꯣꯡꯁꯦ ꯂꯣꯏꯅꯃꯛꯅ ꯃꯥꯟꯅꯕ ꯃꯊꯧ ꯇꯥꯏ ꯃꯣꯏ 95ꯁꯦ ꯏꯟꯊꯨꯔꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯏꯟꯊꯨꯔꯁꯦꯕ 5ꯗꯨꯁꯨ ꯑꯣꯄꯣꯖꯤꯁꯟ 5ꯗꯨꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏꯗꯣꯏꯗꯤ ꯏꯟꯊꯨꯈ꯭ꯔꯒ ꯑꯩꯈꯣꯏ ꯐꯖꯅ ꯅꯧꯅ ꯑꯃꯨꯛ ꯇꯧ ꯇꯥꯕꯅꯤ ꯀꯩꯅꯣ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏꯗꯤ ꯐꯨꯔꯨꯞ ꯀꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯀꯥꯏꯕ ꯌꯥꯗꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯛꯏꯕ ꯀꯩꯅꯣꯁꯤꯅ ꯏꯔꯥꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯎꯅꯕ ꯌꯥꯗꯕ ꯆꯪꯅꯕ ꯌꯥꯗꯕꯒꯤ ꯀꯟꯗꯤꯁꯟ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯤꯖꯤꯀꯦꯜ ꯁꯦꯄꯔꯦꯁꯟ ꯇꯧꯔꯒ ꯂꯩꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯗꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯣ ꯀꯩꯅꯣ ꯏꯃꯥ ꯑꯃ ꯑꯔꯣꯏꯕ ꯑꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯃꯤꯄꯥꯏꯔ ꯂꯩꯁꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯖꯒꯗꯕꯗꯤ ꯃꯣꯏꯒꯤ MLA 10ꯗꯨꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯕꯨ ꯀꯟꯕꯤꯅꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯁꯤꯕꯨ ꯃꯌꯥꯝꯁꯦ ꯄꯕ꯭ꯂꯤꯛ ꯄꯨꯝꯅꯃꯛꯁꯦ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯦ ꯄꯨꯝꯅꯃꯛꯀꯤ ꯃꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯔꯒ ꯄ꯭ꯔꯣꯃꯤꯁ ꯇꯧꯔꯒ ꯆꯪꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯣꯏꯅ ꯉꯁꯤ ꯇꯧꯔꯛꯏꯕ ꯄꯣꯠ ꯃꯣꯏꯅ ꯉꯁꯤ ꯐꯥꯔꯁꯇꯩꯗꯤ ꯃꯣꯏꯗ ꯑꯗꯨꯝ ꯍꯥꯏꯅꯦꯕ ꯃꯣꯏ MLAꯁꯨ ꯌꯥꯎꯔꯤ ꯃꯤꯅꯤꯁꯇꯔꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇꯁꯨ ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯆꯪꯉꯒ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯀꯣ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯀꯅꯤ ꯑꯗꯨꯅ ꯃꯣꯏꯁꯨ ꯋꯥꯈꯜ ꯈꯟꯊꯕ ꯃꯇꯝ ꯌꯧꯋꯤ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗꯨꯁꯨ ꯃꯣꯏ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯃꯇꯝ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯣꯏꯅꯤ ꯅꯠꯇ꯭ꯔ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯦ ꯃꯣꯏ ꯃꯁꯥꯅ ꯂꯣꯏ ꯈꯪꯉꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯣꯏꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗ ꯁꯨꯝꯕꯗ ꯃꯪꯂꯥꯟ ꯁꯥꯒꯠꯄꯁꯦ ꯃꯁꯤ ꯇꯣꯛꯄꯤꯌꯨ ꯐꯔꯁꯨ ꯐꯠꯇꯔꯁꯨ ꯅꯣꯏ ꯃꯤꯅꯤꯁꯇꯔ 2 ꯌꯥꯎꯔꯤ MLA ꯃꯣꯏ 9 ꯑꯃ ꯌꯥꯎꯔꯤ ꯃꯣꯏ 10ꯅꯦꯕꯀꯣ ꯃꯣꯏꯗꯨꯁꯨ ꯀꯩꯁꯨ ꯂꯦꯝꯅꯗꯤ ꯑꯝꯇ ꯊꯥꯔꯔꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯅ ꯃꯣꯏ ꯂꯦꯝꯃꯟꯗ ꯊꯥꯔꯔꯣꯏ ꯃꯔꯝꯗꯤ ꯃꯣꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕు ꯉꯥꯛ ꯁꯦꯟꯅꯤ ꯍꯥꯏꯗꯅ ꯚꯣꯠꯅꯤꯗꯅ ꯃꯌꯥꯝꯗꯒꯤ ꯚꯣꯠ ꯀꯥꯈ꯭ꯔꯒ ꯉꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯦ ꯁꯔꯀꯥꯔꯒꯤ ꯁꯣꯟꯊꯔꯒꯦ ꯍꯥꯏꯔꯒꯁꯨ ꯄ꯭ꯔꯖꯥ ꯂꯩꯔꯤ ꯍꯥꯏꯕ ꯐꯨꯔꯨꯞ ꯃꯣꯏꯒꯤ ꯑꯃ ꯈꯥꯏꯗꯣꯛꯈ꯭ꯔꯒꯁꯨ ꯐꯨꯔꯨꯞ 33ꯁꯤꯅ ꯆꯪꯉꯒ ꯃꯣꯏ ꯃꯊꯛꯇ ꯑꯗꯨꯝ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯣꯏꯁꯨ ꯑꯗꯨꯁꯨ ꯈꯪꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯍꯥꯏꯅꯤꯡꯕ ꯑꯃꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯨ ꯑꯩꯈꯣꯏ ꯁꯣꯟꯗ ꯂꯦꯝꯍꯧꯔꯤꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯁꯨ ꯉꯥꯏꯔꯦ ꯃꯊꯧ ꯃꯇꯝ ꯆꯞ ꯆꯥꯅ ꯇꯧꯕꯤꯔꯣ
तौबीदरगदी अखोइसु प्रजागा मानरगा सोंदसु लवम थोकपदो अदुम आइलगी थोंग चंगजलगा मरमदि अखोइ मणिपुर फ्रूप से काबे यादबनिना अदुगुंबा मयाम अमा चंगप मतमददी लोइमक मोइसु नुंगाइरोय लैरिबा प्रजा मयाम सिगा फ्रूप 19 सिगा मोइ निफु मंगागा अखोइगी मयम मंगादुगा पानाबदा कसु चानारोयबको मोइना हुजी मोइगी कैनो तौदना खोतना पार्टी गे दुगीना थमिबा प्रजा सिंदुसु हौजिक्ति याम लुबा पोजिशननिना अमगा लाउनदबा पॉलिटिक्स मसेन मोइगी पार्टी मसेन की खना चाइनाबगी मतम नते मिमांग थोलकनो हाबा पोतुने गोइना हाइजे अमना तौरमगेरा अमना तौरमगे सोइगिबा पोतो सेमदोकनिनो हाबा तोमना सोयरमे हारेदी तोमबा नंना सोइदो कइनो चावबगा तौर पुन्ना सेम चमिनो हाबनेबा कोइना हाबदी सोइगिरे सोइगिबा तौरमेना सोम सोइबदा जुम सोइना सुम चटलासे हाइराबा खोइसे सेमदोकपमदि दरकार लेत्र हाबनिना अदुगी पोतो खोदि तौ हाबनेबा नतदना मोइगी नुंगदुम लंगनबदौना सुम लंगना लेबदुदी मदु मोइगी ददि होय पार्टी की मथौनि अदुम हाइराकानि मोइगी हाइबम थोकपनेना अदो खोइ हुजिकी स्टेप सिददि प्रजा म्या मदु येनिंगद्रेबा अदो सयन सुंगसा हाइगिबदुरि 2027 से कुइद्रेबा लैरिबा हुजि पिरिबा मोइसे मथंग मोइ लाखरे लाओइद्रा हाबदो मसाना सो वखल खरमा मतम यौरेबा हुजिति पेंदबना लोइम हेमलेबा मरमदि सेंगना हाबदा ngasi lan gi matam se cheng kg de lupai humfu bisala ba dore gi alu kg de lupai yang national highway si su seng habda state ti kano nate center rom gi togoda poni asi bauta clearly thabak khone mama mamang de ju haila pon se central force ma'am dai ba kholi basina katang clear togoda was te gi wanate 2023 gi wante mama mamang de blockade se modi mo kano ma to ba de ba blockade toksele bok adum bagdo da togoda thabak se mo adum tawdana la ba mamang da pan gi bo maning da pam अदो हुजिक्ति प्रजासु पंगम खुदिमक नोय पॉलिटिक्स न सानादना नोयना लैखिबा खोटखिबा मैम दो हंदकी लैरिबा थात्रा चिसिददी अखोइना लोइमा खंगेबा कनाना फबा कनाना फतबा अखोइना कईगुंबा ठिकादा तौबा थागलुरगदी अखोइ लेबासे कई मंगकपा अदुदेगी अखोइगी सेंगना लैदना को मखल मखन की लैरिबा ओजाव बदुन थागलुरगदी कई मंगकपा लोइमा खंगबनिना मथंगी पोतदी याम नुंगाइरने हाइबदुनेबा अदुना लेपके खलप मतम सु प्रजा मियाम सु यामना कइनो ओइना को मसाना खंजरगा लो खंजरगा सेंग हाबदा खोइना ngasi assembly लाल अमा लेरबा था 3 ते मै चाकबदा assembly कइनो तो हांगदोक ngamdri se अतैना नत्रेबा अखोइगी फम्मिबा मोइ यांखैसु माइगी प्रोटोकॉल कइनो से अमता follow to ba haitre akhoi na haina haitaba poto ai se phamjalu na anchor oirureba nang anchor oiba poto nang na khangda poto nang gi mathak tongba nang gi colleague leidane ko adu tanadra ne masi leiba sai sing su dum loi khange in habdi tanaba darka oire habani da ai mantri or mla oiraga di ai ma kauraga tomba se kaura wai sanaba ya de haba leite bo si ai gi to godo thaudang kaino ai na tu se loro kai mama mama ga dum law khido madu ikai ni ngai leite heba ai tawdi tawseluru paidi paiseluru adu ai tawgoda thawdang do khangdaga di hangtan speaker na tawgoda thawdang do khangdaga di hangba ma daka oeba adagi secretary joint secretary leiba mo staff sing du suneba secretary na su sa adu thabe ya mo se adu thade ba joint secretary su thade ba khoi ju khangda su haita ba khoi su lai tuma lower ga khara di knowledge tangjeri ba khara da su khoi kan asem poto haiba ngam na ba na adu poto mo di taw ba kai kai ge sine adu na haise khoi akhoi di thjeri ba mo book to rule books to ayu ai thamjaraga kharga to su yengjariba adum baduna pelak tamni na khoi ngangak pai wane ba khoi na habdi mogi phamdo chingdagi habegi awa amta na te ba chokri do loi ko lo ba kasu kai di ba khoi na habdi tawgada na thawdang do chap chana to pawa leite haba poje haiganu sarkap khoi kaino leitre habse haiganu habne ba center na lothok po kam ground lothoino ai gi ran karino hangba question mangti mathau ta do moisu state amagi chief minister magi mai thawda mai protocol leibo podubu ai leitre leiti badugi karigi no center na lala me center dum taina tamni praja ga khoi ma manara mom ni fu yang khaise leisiga adum taina ba loi ya heaven de lo da changba ya ba chang tare dana cm na lo chang ya de haiba le crazy wall me to thengnari sidi aduregi mla me na chang ya de haiba leite ba loi thengnari nga ta ne ba lan ba potoni chumdok na ba lambi ma dum center na pungtau to bu su ya pote ba akoi na stand oi da ba sida ne ba tong na reise akoi na stand oi da ba gi marak sida mu leiri ba mo ni fu manga ga sina stand oi mina da ba dai ne ngasi mai cha ibe mem se mai si mo no lo cha khan banga ta ne ba khoi praja di acham manga ta ne ba aduna hoji te khoi su khara khangja ba khoja ba dum am ma tha tara te khoi aham da di leiri ba sarkar su kaino tori ami cha ga to center pau phone ram de phagadra khalak pani adu moi na tore ba nature mem si si kuira ga hene flux to ba helakani moi amoi patholok pa helakani adu sok padi matang jari ga da thawdang lo ho ro ha ba potu ne ba si seng na ha ba da praja mem manaraga
ꯑꯥꯏꯟꯒꯤ ꯊꯣꯡꯗ ꯆꯪꯁꯤꯟꯕ ꯃꯇꯝꯗꯁꯨ ꯁꯥꯔ ꯃꯣꯏ ꯑꯗꯨꯝ ꯐ꯭ꯂꯥꯛꯁ ꯂꯥꯛꯀꯅꯦꯕ ꯃꯇꯝꯗꯨꯗ ꯂꯣꯏꯅꯃꯛ ꯊꯤꯒꯠꯅꯔꯛꯀꯅꯤ ꯂꯣꯁꯤ ꯃꯥꯡ ꯌꯥꯄꯣꯠꯇꯦꯕ ꯕꯣꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯂꯣꯁꯨ ꯃꯥꯡ ꯌꯥꯔꯣꯏꯕ ꯂꯣꯒꯤ ꯁꯦꯛꯁꯟꯗ ꯆꯪꯕ ꯃꯇꯝꯗꯗꯤ ꯑꯃꯠꯇ ꯃꯥꯡꯕ ꯌꯥꯔꯛꯑꯣꯏꯕ ꯃꯇꯝꯗꯤ ꯆꯪꯕ ꯌꯥꯏ ꯑꯗꯨꯒ ꯂꯥꯛꯇꯤ ꯂꯥꯛꯀꯅꯦꯕ ꯑꯆꯨꯝ ꯑꯔꯥꯝ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝ ꯂꯣꯏ ꯊꯣꯛꯂꯛꯀꯅꯦꯕ ꯃꯗꯨꯝ ꯀꯥꯟꯗ ꯃꯣꯏ ꯏꯀꯥꯏꯕ ꯅꯪꯗꯣꯏ ꯁꯛꯄꯨꯗꯤ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯊꯕꯛ ꯇꯧꯍꯧ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯦ Okay.